Isininaw sing pupunan thama maitena taram nokseri Imphal to Sisipu road ti matam kuirabagi matungda khara dumaina pakthorakre adubu hujik marak amuk hoba hore aduna isininaw singena gari thauba matamda khara section thobiu Imphal to Hyangthang samuro mayang Imphal to wabagai May lambi road haibetare asidi polak patagi angang oina adum laidi saubi hendreba Noma car bike scooter masing yam lai adubu lambi di ngasi phauba pakthok saukthoktri Masigi lambi asida saliba MLA Minister Mandon angam mathok singdi gari atang matong manina thoina awaba phauram loi adubu lairaba prajadi awaba kayama mayong nari lali sumi sinau sing comment section de takpiro wari dalaksi Indiana West ki matangda NATO European Union Middle East ki thokliba Iran Israel na Gaza da lanjadra ba kayama haliba ising humpu gi mathakta nomaina henkhre amasung Israel amasung Iran ga thokliba lan amasung tholakadaba lan kayama Ukraine Russia lan songlariba Donald Trump na laibak mayamda tarif thamjalagliba matang India da 25% tarif thamjalapagi matang Donald Trump na India gi economy se debt economy ni hairapagi matang India Russia pulaga trade tawnabada dollar siznadaba national currency da oina sinabagi matang masi mayam se ekhoina khangle adubo west laibak ki matang da Middle East ki matang da video semba se Tabiriba amasung yengbiriba nuksiraba isininaw singaina yamna interest lay adubu isagi yum nakanda layba yumlo nariba Myanmar gi matang se hek lakpa matamda interest ihan hanbagum tawri akhoi Manipur gi maru oiribadi masini yumlo naba mai sakpa haibse mai sa kharamadi akhoi su dum phanglagadabane ba thangnana lairubana maram oiraga Myanmar da military junta or military junta paningma mongdo dum pabiya isininaw singko amasung pro democratic party lalo lup Kayamagi marakta kuthoknari lana se hena matam sangna songnar pa yaba hena asoba lana ma onthor pa yari proxy war ama China amasung USA gi marakta karige Myanmar da fangliba riyaran minarian ase control tawnama maina honarakpa Myanmar da lan kuina songna ba haibase aran ba mongda Myanmar rom dagi mioi kayama akhoi somda sangsalakpada natana akhoi gi economy da society kharadi adum uba phangani Asumba pau kayama news media kayama da phongnaba thengnari asina kari tagli China amasung USA ani gi asoba lanbung ama onthoraka dawri bara Myanmar ase haiba uhang asini riyar art minarian na maram oiraga Myanmar da riyar art minarian se marang kaina phasna phangneba maruina China gi hek tainari ba Kachin hariba state asida aduga Myanmar gi southern thangba state asu riyar art minarian se adumaina phangeba sinausi akoina Kange maruina khudopta ka sinariba ruby hariba nung ase malengi mafam matai disu phangi adubo Myanmar da phangliba asna quality laibase ian hele 40% of Myanmar da phangliba riyaran mineral sing ase China na domaina lokthokli madu amuk China da puraga refining amuk tawri akoina mamangi video ke amadagi khangkhre AI technology langi modern khulai rocket fighter jet electric vehicle mobile phone computer sabada amasung green energy ko Masigi hiram khudimakta riyaran minarian se sangdaba yadrabane bujikti asumba panjariba modern technology singa se sabada makhan makha kaya amagi riyaran minarian singa se sungtolaga siznai adu oirgadi haujiki matamda riyaran minarian ase kaya mathau tari haiba khoina khangleko aduna China amasung USA gi marakta tarif ki lan asigi mathakta riyaran minarian gi lan ama sathar kadawri Myanmar da China na control tawriba ase USA na yengba ngamlaktaba Haibidi atang pot pam daba kana laigini adugi mathakta USA haidiba lebak ase kharasu karam chawba lebak ni dana ekhoi ge yumlo nariba Myanmar asida riyaran mineral singa se marang kaina leiragadi ekhoi ge North East India dadi kari gi leiram loi haiba wang asini asisu khara ma manaraga tumina ekhoi khangandana rokthokna baga honaraba jala asini Okay wari dalaksi masigi lan asida USA na Myanmar gi lalo lupta mateng pangani haibagi asu bathasa ba ma leiri akhoi na khangle malem gi 90% riyaran mineral sing China na control tawri haiba Africa dagi South America dagi ko Myanmar dagi adumaina raw form da adumaina lokthoklaga China da sungthokli aduga China na mu yoli masida China dagi India amasung USA su leiribani aduna mamang di USA na China da tarif thamgani harpada China na USA da sam critical minerals sing yon bar athingma thamgani haira kiba adumaina leikredra aduna USA su China gi critical minerals sing asida tanglaga hingdana bani makhoi gi tongana riyaran minerals sing ase thiragli base Ukraine landa USA na mateng panglubagi maman noine Ukraine da phangliba riyaran mineral piu kana hairagli baduni aduna tungda riyaran mineral control tawba leibak aduna asoba control ama
मालेम तौरकनी 5th generation plane बोइगेरा 6th generation बोइगेरा लान की खुलाई सिंह असिदा रियर आर्ट मिनरल सिंह संगी साबदा इंडिया दसु लिथियम फंगली अतै रियर आर्ट मिनरल सिंह कयामसु अदुबु इंडिया मसाना मदु लौथोकलगा सुंगतोकसबा ngamdri kanna mai osali madugi technology aduda adusu matam sanghigani isin noksing ngasi ngarang heta tawraga phangbanate saina su matam kaya ama honaraba matungda phanglaba matungda hairaba matungda masigi phiba masi yawrakhibani aduna saina dagi leiba tabani leiba sulaidibani masigi matang da hairgadi saina yamne advance oina ui aduna ni international energy agency na hairibase 90% malem gi riyaran mineral saina na sungtolaga yoli hairibase saina na control tawi hairibase aduna saina na masi adum dominant oirga salagadi tungde USA su asoba awaba ma mayona rakadori Myanmar Burma hairiba lebak asisu top supplier ama oiri riyaran mineral sing ase saina da supply tawbda अखोइना खंगे म्यांमार की रियारान मिनरल सिंह असे अयामना चाइना की साउदर्न थंग सरुकता लैरिबा म्यांमार की स्टेट कासिन हारिबा असिदा अयाम फंगी हाइबा साउदर्न थंग म्यांमार की सरुकता सु फंगी अरुबो कासिन दने याम फंगी अदुना म्यांमार की कासिन स्टेट अखोइ की लैरिबा रियारान मिनरल की माइन सिंह असे कनाना कंट्रोल तौगे हाइबदा KIA कासिन इंडिपेंडेंस आर्मी ना अयाम अदुमाइना कंट्रोल तौरिब मिलिटरी जुंटा ना कंट्रोल तौदेब मखोइना सु रियारान मिनरल असे चाइना दे योले अदुने USA ना डायरेक्ट कासिन लालौबा सिंह असिगा वारी साननिंगी कासिन स्टेट चाइना की हेक मनिंगनी मसिदा चाइना ना कंट्रोल तौरिबनी अदुबो करिगुम्बा USA संगसलगलबा चाइना तुमिना खक लैरोय असोबा लानबुंग अमा ओइबा यारिब अदुना अमेरिका ना कासिन लालौबा अमसुंग मिलिटरी जुंटागा वारी सानबा याबगी फिबम दलै रियारान मिनरल असे मखोइगी ओइनबा अदुगा मसिगी रिफाइनिंग असिना कदाइदा तौगनी हाइबदा इंडिया दा तौगनी हाइरि Myanmar dagi USA yamna lapi haiba akhoi na khange refining tawrga purgadi yamna puba yaredana raw form do ergadi yamna puba yararoiba adubu mayamna hainariba ase kasil laloba singna ayamba control tawribanina USA government na KIA ga deal ase tawnarakani asini karigumba USA na KIA ga asmaina yana duna deal ase tawkraba masi ek tawkiba targadi Myanmar da lan hena kasalakpa yariba karigiro haibda China tumina leiragloiba China na military junta da mateng sauna maina pangduna lana se hena Myanmar da sauthorakaneba India USA Australia Japan kwale bangni aduna USA na India ga pullaga refining tawrgadi marugi technology India ju khangoragani geopolitics e mo matawani Donald Trump na India da tarif thamjangani adu tawgani hairabasu nakalamada NASA amasung ISRO pullaga synthetic aperture radar nisar satellite thagaminari Wari dalaksi China na sumakhoi ki spy satellite sinari kasin state riyaran mineral ase China na tana topa kanada thadui haibuna singbe yengshinaba makhoi gi haibdi Myanmar da leidiba warlord sing asinasu atopa lebak ta dumaina thadopasu yaubajane China gi government na natragasu China gi atopa miyoi singna dumaina tuminna huralaga laurkanda dumaina atopa da thadopagasu dum yaubajane masi khangnaba China na mafam sida spy satellite singba drone singba ngakta kasingi state asigi mathakta maruena akhoi kari hagini riyaran mineral mine sing asigi mathakta rumaina section thorangsi yengchandana toina rumaina dum leibajani Myanmar hojik tangdu leita de makhoi government hariba military junta thabuk phajana tawba ngamde Myanmar gi atai state asu lalowa kaya leiri makhoi ga military junta ga khut thongnari haiba akhoi na loina khangnar wafamne asina maram oirgani Myanmar dagi aranba mawngda Mizoram da miyoi kayama sangslaiba Mizoram dagi amuk nambo thabo tawrka Manipur da leiruro na amuk Susampurom ki saita amuk thajalam doribani masidi aina haidragasu isininaw singaina hena khangbida bawafamne China da Myanmar dagi 40% adumaina yaurei riyaran mineral ase haiba akhoi na khangle 40% ka se yam khrabani masigi Myanmar da phangliba ase kari haira khangnage bu golden goose hair ka adumaina khangnai asida USA na Khong thangjilakpa haibase China tumina khak leiroiba asina neba lan kansalakani hairibasi USA ga China gi marakta tarif economic sanction na singba kayama thamjanarkpa yare example ma sumpisi akhoi Manipur na sana posai bu hairsu atai sinariba posai oiragasu atopa India gi state ta sauna sum depend tawduna leiragadi karamna sakhatkani asiga samanai USA India oirasu China da riyarat mineral ase depend tawduna leiragadi sakhatpase thengdaragane ba isine noksing karigino haibda masigi riyaran mineral sing ase akhoi na ju khangedana maruena modern technology sing asi semga sagatpada sangi mathau tai haibase China na piraktragadi yolaktragadi India gi MK project ase mai pakpada yamna thengthadoine USA su samane adubu China su India da yoli paisa sauna phangli banina
asini business geopolitics 90% rare earth mineral China na control tauri refining tauri China da Myanmar supply chaurangna 40% China da tumaina tauri adu masida USA na mai osalaglaga thugailaglagadi leiba kaya amana China da depend tauramba ado kharadi hantarkani asini lamjen asida USA su yoksla ibane ba China nam thuna bu honabada India da su rare earth mineral ase lai haibadi khoina khange Jammu Kashmir daga lithium phangibagi matang Rajasthan da ko atai mafam singda su Northeastern India da su marang kaina leiramgani khangdabagi wani aduna India da leiraga su masi processing tawnaba infrastructure leitaba aduna Myanmar dagi raw rare earth mineral ase USA na KIA kasil lalhoba asiga yanarga India da refining tawragadi India khanglani hairani refining tawbagi paisa su phanglagani aduga India da phangliba asisu India masana lokthok chaba dumaina processing tawba sungtok chaba ngamlagane mamang su panjagare sine roksing proxy war ne haiduna direct USA lan yauksalaktraga su tumina Myanmar gi rare earth mineral asida kut thingjalakpa yabagi asobo oithokpa leiriba kana sinarga KIA Kachin Independence Army sinarga adu ergadi China na mo military junta da military junta da khulai meyama pisala ani adu ergadi asobo lanbung ama hen onthore edana asina maram oirga Myanmar da phangliba rare earth mineral sing ase munarakpa yabadagi Myanmar manung da irang ase matam sangna makha tana satharakuna asobo lanbung mafam ama onthorokadawri bara haiba asini asiarga puran thaba maitena kaina no ya thangni jeri kanglaipa gi mana yai fari yai faminarsi